Ngarangdagi Ngasi Faobada Kuki Militantsingna Mapham Kayada Landarakhre Moirang Purelsa Kapnabada Kuki ani Shire Khutlai ani Fangle Pawasi Ngasi nungthil Haikhiba Kangla Pau Sedagi Loikhre Haikhiba numit kaya ni state asida nongmai makhol tarudraba matung tha asigi taraga mathoi ahing nongyai matungdagi Kuki Khutlai paibasingna mitagi khultamna nongmai amadi bom kapsinduna landarakpagi makha chatharakpa oina Ngarangdagi Ngasi Faobada tongan ba Mapham Kayada Kuki Militantsingna maitai khultamna nongmai amadi bom kapsinduna landarakpadagi khulngakpa volunteer singi maikaidagi su handuna nongmai kapnakhre Thogdok asigi matangda press na phangba pawgi matungin ngarang ayuk pung 9 lom tabadagi Imphal East District ki Mapham Police Station ki manungsan ba itham Moirang Purelsa Kuki Militantsingna bom amadi nongmai kapsinduna landarakpadagi khulngakpa volunteer singna su handuna nongmai kapada Kuki Militant ani Soikhre Makhoidagi nongmai ani su phangba ngamkhe Laikhidraba sing adudi Kamlenset Lunkim chahi 15 pokpa Thangkhomang Kangpokpi District Bongjang Village dagi ne amadi Kaminlan Lufeng chahi 12 apokpa Paulet Kangpokpi District Nongdam Kuki Village dagi ni haire Nakalamaromda ngarang numidang su tongan ba Mapham Kayada Kuki Militantsingna bom amasung nongmai kapsinduna Landarakhre maduda security force amadi khulngakpa singna su handuna nongmai kapnakhe pawasina hairibadi Bisnupur District ki Phubala maning amade Ningthaukhongkha khunong maningi High Canal da Kuki Militantsingna bom amasung nongmai kapsinduna Landarakhe loinana Imphal West District ki manungsan ba Kautruk Kadang banamade Senjam Chirang gi akoiba mafam singdasu chap manaba pungpham amatada nongmai kapsinduna Landarakhe haire Amaromda tha asigi taraga mathoida Hairok Mathaki Tengnopal District ki Machi Police ki manungsan ba Penjangda Kuki Militantsingna Landarakpadagi mitai khulngakpa hum asokapan nangkhraba matung ngasi nungthil amugan na Penjangda nongmai kapsilakpadagi khulngakpa volunteer singa handuna nongmai kapnakhre Thiba Khangdana Leiriba Bonygi Mamana CM gi geta Mei Thaduna Sijagani Haina Laothokhre Pawasi ngasi nungthil phongkhiba kangleipaki maira pausedagi lokhatchavane Manipur da thogliba sathiraba kanglup anigi tha taraga mathoi helaba irang asigi manung haibade Mamang sahi 2023 gi April 6 tagi haujik fauba Thiba Khangdana Leiriba Ningthaukhongdagi Bonygi apokpi mamana mahaki masanupa hinglibra siribra haiba haujik fauba khangandana Manipur laingangna leiriba ngasi fauba laingaki maikidagi wahi amata haibidana leiriba sibu aduki matik pendaba phongdoktuna mahak hingba pamdre maduna macha anupana hundoklamliba pigliba chahi aniromta ngairiba masuga loinana Chief Minister gi Banglo mamangda thau haijinduna Mei Thaduna Sijagani phirep laure haina phongdokhre haujik fauba sirabra hinglibra haiba Khangdana Leiriba Bonygi apokpi mamana social media da Manipur miyam khangna thadorokba video footage ki matung inade mahaki mamong nupina laikhidraba machanupa Bonygi saru machet amata oirabasu phanganbiyo haina kaptuna Manipur laingaki mafamda kayaragan na haijabadu kari sukana ba phangdre laingang na ngasi fauba karigumba wapham amata fauba phongdoktuna leisiliba si yamna pende ayak mama amawaina khangbada yamna ware Dr. Gyaneswar gi guli chaduna leire ai kuina hingningdre isa su uba phangdravanina mahakna hundoklamliba isu asi kolaga Chief Minister Pabung Biren gi get mamangda petrol haijilaga June 3 Ichanupa Bonina yumdagi thokiba numit asi maktada Mei Thaduna Sijagani phirep laure haikhe Ichanupa Bonina Mapham Khangdana Leiriba sigi matangda sarkar gi mi amata su lakpi de khangna chana ba topa khulsingdagi miyoi kaya lakpiduna leihoriba imung amadi isugi awaba hangbire Kari chari thagli haiduna areba paisa thinbira iadubu laingaki maikaidagi de ngasi fauba kari mata hangbide Pabung CM Biren Ningthaukhongda lakpiramba matamdasu Ayhaki yumda fauba changbiduna karam hingli haina hangbiramde icha ahumgi damak yamna wana yum ka ahum saba hogjavane adubu ngasi fauba loisinba ngamdre maduna pikliba isuga loinana CM gi thongalda Mei Tharaga Sijagani aigi icha Boni irang matamda mangkhibane irang asi thoklamdrabadi icha mangam loi maduna ichana yumdagi thokiba numit June gi tang 3 asida Sijagani phirep asi lobani hainasu mamitagi mapita na thamoi sokna phongdokhe Hayeng Lakkadouriba Amit Shah Oknaba sem Saba Loikhre pawasi ngasi nungthil phongkhiba kangleipaki maira pausedagi lokhatchavane Taranipan suba Lok Sabha mikhalasida Inner Manipur Parliamentary Constituency da BJP gi mire boiriba Education Minister Thaunaujam Basanta Kumar amade Outer Manipur Parliamentary Constituency da BJP na sawaliba NDA gi mapang NPF ki mire ke Timothy Jeme ki mikhal gi damak bot khomnaba pungkhara gi khongchatta Hayeng Union Home Minister Amit Shah Imphal da Lakkadoure masigi damakta mahakpu harau tayamna oknabagi damak Manipur laingangna sem sabagi thabak mapung phana paikhatpa Loikhre Union Home Minister Amit Shah hayeng nungthil pung ani taba matamda Imphal gi International Airport ta thunglaga nei mafam asimakta da mahakpu BJP gi maikaidagi harau tayamna oktuna
थौरम पांथोकफम ओइगदौरिबा इम्फालगी हप्ता कांगजेबुंगदा लाकने मफम असिदा मियामगी ओइबा चौबा मिफम अमा पांथोकतुना अमित शाहना बीजेपी की मिरेप ओइरिबा थौनाउजम बसंत कुमार अमदे एनपीएफ की मिरेप ओइरिबा के तिमोथी जेमे की मियामना बोट थादबियो मिखल माई पागनबियो हाइना बोट खोमगदौरे मसिगी मतुंगा यूनियन होम मिनिस्टर अमित शाहना इम्फाल की निताई पाचुथेक्ता लेरिबा थंबाल संगलेन की नौना सागतपा बिल्डिंग संगाबगा लोइनना पार्टी की लुचिंगबसिंग अमदे कार्यकर्तासिंगा मिखलगा मरी लेनबा वांगांगने थौरम असिदा चीफ मिनिस्टर एन बीरेन बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी इनर अमदी आउटर द मिरेप ओइरिबा टीएस बसंत कुमार अमदे के तिमोथी जिमिक लोइनना बीजेपी की मरुइबा मियोइसिंगसु सरुक यागने मसी लोइरबा मतुंगदा अखनबा चार्टर फ्लाइट अमदा दिल्ली की दमक्ता इम्फाल थादोखिगने अमित शाह की इम्फाल खोंगचत असिगी दमक्ता सिक्योरिटी की अकनबा सेक्शन थौरांग ngasi हौना लौखटपा हौख्रे अमित शाहना हाइखिबा वाफम सोइखरे हाइबदु मियामदा सेंगदोकलमगदबने MMTU पावसी ngasi नुंथिल फोंखिबा कंगला पाउ पाउसेदगी लौखटजबने लाक्लिबा एप्रिल 15 यूनियन होम मिनिस्टर अमित शाह की पुंग खरा खकी ओइबा मणिपुर खोंगचत असिदा हौजिक थोगलिबा मितै अमदी कुकी की लान असि खुदक्ता लोइसिनबा सिनबिगदबने लोइनना लान असिगी हौरकफम अमदि मरम पुमनमक खंगलबनिना हाना खंद्रिगैदा हाइदोखिबा वाहै थोगलिबा लाल असि मैतैनि एसटी लिस्ट चनबा होनबगी सरुक अमा ओइना हाई कोर्ट ऑफ मणिपुर की जजमेंट अमना थोगनबनी हाइना हाइखिबदु सोइख्रे खंगदबदगी हाइखिबनी हाइना सेंगदोकपिरमु हाइना मैतै ट्राइब यूनियन थादोरकपा चेरोल अमना फोंदोरकले चेरोल असिना मखा तारदुना लाक्लिबा एप्रिल 15 अमदी 23 तांकक अनि थोकना पांथोकदोरिबा लोकसभा मिखल असिगी मांगोइनना MMTU की स्लोगन नो ST नो वोट की खोंजंग लाउथोकसखे लोइनना मितैने ST लिस्ट चनबा चंगसिलिबा इहौसिदा सौगतबा पॉलिटिकल पार्टी पुमनमक्ता मतम साना पारा तंबिहौसि हाइना MMTU ना मियामदा नोलुक्सरी हाइरे मणिपुर थुगाइना बहोनबा सिंगदगी सेक्शन मिनसि बिमोल पावसी ngasi नुंथिल फोंखिबा कंगला पाउ पाउसेदगी लौखटजबने लाइवाक निंगबगी नमादा मणिपुर थुगाइना बहोनबा सिंगदगी अखोइ पुमनमकना सेक्शन मिनसि थोगलिबा इरांग असिदा मणिपुर लेंगाक यावरबरा हाइबगी चिंगनबा लेरे हाइना इंडिया ब्लॉक की कांग्रेस कैंडिडेट प्रोफेसर अंगोमचा बिमोल अकोइजमना ngasi नंबोल की लाइनिंग थौ खोरिफाबा मदे लैमपोकपम की इबुदौ थांजिंग लाइफमसिंग द कोइना चतुना लाई खुरुंबा लाकपदा फोंदोखरे प्रोफेसर अंगोमचा बिमोल अकोइजमना मखाताना फोंदोखिबदा था तरागा माथो हेना मणिपुर द थोगलिबा कांगलुप की इरांग असिदा ममा लैवाक निंगबा सादुना लैंगाक असिबु फोंगना मदि लोना सौगतपसिंग मणिपुर की असेंगबा मपारी ममोमलोय अमत्ता नत्रबरा हंगलदुना चुराचानपुर द मैतैसिंगी लाइफमसिंग याउना युम कया अमांगता थोगनबा मदे मेचिन सिसिनदुना तेमखाइखिबदा SP अमदे DC सिंगना तुमिना येंगदुना लैबसिना लैंगाक असि याउदे हाइबदा हाइमनबा थोकलोय मणिपुर की तुंगी पुंसी मणिपुर मियाम की खुत्ता लई हाइबदु लाकदौरिबा एप्रिल 19 की लोकसभा मिखलगी बोट थादबदा खंगलसी हाइखे